Mijing tabirba punamapu kurumjari. Ngasimuk mayamgi mafamda pujarakliba wari asi South Korea da April 16, 2014 matam masida thokiba yamna thamoi sokpa thodok amagi asengba warini. MB Sewol kauba ship ama Incheondagi Jeju Island tamna chatpagi khongchatta hariba ship asi khudongthiba thodok ama thoktuna ship asi lupkhituna punna ship asida tonglakpa passenger crew member punna chambri humdra taruki manungda passenger chahum mari siki. Masida passenger chani yangkaidi high school gi mahiroi ngaktani. Ship asida tonglakpa sumna dangi miyoi chama ka humdra ni thoi khakdamak kanbangamki. Ship aduda tonglakpa sing aduna pambai amata leitana makhoi gi family gi aroiba kainaramdai wari sana makhoi gi mathwai thaki. Asigum laba laibak thiraba thodok asi thoktuna matau karamda asugi yamba miyam asi sikhrbano. Masi kanagi asoibano kanagi maralno. Pumnam asi video asida lejage loiba phobo mijeng tabiyo. Thawai panba amasung thawai pandaba khudimaki age limit loina lei. Pumnamak kushlavadi mantharai mapangal sontharai. MB Sewol hariba ship asi Jonghejin Marine kauba company amana Japan gi company amadagi leikhibani. Matam maduda ship asi chahi tara nipan sure. Asumna Korea gi company asina ship asi leiraba matungda ship asi makhoina amuk modify tawrami. Hana passenger 116 tangi cabin capacity oramba ship asi makhoina ship asida mathola ani amaga hapchinduna miyoi 956 ki cabin capacity da makhoina onthoki. Hana cargo gi arumba 239 ton oiramba adusu 6825 ton da makhoina onthoki. Asumna April 16, 2014 numit asigi ayuki pung 8 makhai dagi ship asi Incheondagi khongshan ba horaki. Rule gi matungina ship amada khongshat amukta da pugadabar cargo singi arumba asi 987 ton oigadabani. Adubu numit asida Sewol hariba ship asigi cargo gi arumba sidi 2142 ton oiramki. Masida car 185 su puribani. Aduga cargo space su marang kai bhaibudo oiramde. Asumna ship asida Denwin High School kauba school amagi oja amadi mahirosing punna makhoi Jeju Island tamna school trip amagi damak yamna harauna tongdona laklami. Titanic lupkiba numit asi April 15 ni. Aduga makhoina lakiba numit asina April 16 ni. Masigi manaba asidasu makhoi masel phagi taunadana makhoi yamna harauna laklami. Aduba makhoi tasengna Titanic kum makhoi gi tongliba ship asi lupkani haibadudi makhoina khangjaba nati. MB Sewol hariba ship asigi captain asina Lee John Seow kawi. Mahak asi ship asida tha taruk khaktamak captain oina thabak tawrakpani. Masigi mamangda ship asida Sin kauba miyoi amana hana captain oirami. Adubu hana gi captain aduna makhoi gi ship ki company aduda ship asigi safety gi maramda complain khara tawrubagi damak mahak pu tanthokraga mahak ki mahutta Lee John Seow hariba nupa asi oina captain gi thau polakibani. Khudong thiba thodok thokudraba numit asida captain asidi mahak ki cabin da potharaga leram. Aduga ship asigi maruiba helmsman na Pakhan Kil amsung Jojon ki kawi. Pung nipan makhai tarakpa matamda ship asina Mengol Channel gi mafam yokshilami. Mafam asigi ising ipaki irayasi yamna kali. Matam asida helmsman Cho amadi Pakhan Kil na. Makhogi ship adugi radar check toba matamda makhogi ship asi maikai onana oiromda chatpa makhoina urami. Adubu makhoina Mengol Channel asigi iray asigi maramdadi makhoina kupthana yingsinkiramde. Matam sida makhoina ship asi yetlomda mamai laithoknaba makhoigi steering wheel adu lairami. Adubu ship adugi mamang thangba saruk adutang yetlomda olaga matung thangba saruk adudi oiromda singthekhirami. Asumna makhoina yetlomda fana kan honarabasu ship adudi normal position da layu yaramde. Masidagi makhoina amuk oiromda 5 degree da lairami. Madudasu ship adu ahongba khak lairamde. Masidagi amuk makhoina 10 degree amaga amuk hapsillaga amuk oiromda laisilami. Asumna makhoina atenba matamda sumna tangi 45 second gi manungda oiromda 15 degree laishilubadagi ship asigi steering control mangkhirami. Masa matomda ship adugi wheel steering adu leijaraklami. Masidagi makhoi yamna pakhat pa haibadu orami. Masigi matung makhoina ship ki engine adu muthalami. Makhoi gi ship aduna ka hina lumkhibana makhoina mamai leiba matam aduda ship asi normal position da lakpa ngamkhidabani. Asumna makhoina oiromda laishiluba adudagi ship adu oiromda tapna septharaklami. Masidagi cargo gi pochai sing car sing adusu oiromda loina sentharaklami. Masinaso amuge hena ship adu oiromda septhahale. Asumna ship manungda yauriba gari car van sing aduna senthok sisin tawbadagi ship ki makha thangba basement gi saruk adu kairami. Masidagi ship aduda ising changba hawraki. Matam sidadi pangthokpam thokpa mahaki mathau pangthoktuna tumduna leramba captain adusu mikap thoroktuna basement da navigation member sing loinena basement adu yengsilami. Matam sida navigation member khudimak pakhana ba haibadu oire.
Hojikti makoina sibasi soidana luplani haibasi makoina khanglami. Asumna captain aduna control room dagi passenger singda nasa nasa gi life jacket lisilo. Hojik sibasi lup kodore. Haiduna mahakna announcement ama lautholami. Matamsida tongleba passenger singsu pakhanaba amadi akiba faunarami. Makhoi ayamba makhoi gi family singda call amasung text taunarami. Aduga mahiroi khara amadi emergency number da call tautuna makhoina mating nirami. Ship asidagi su BTS ta pau pirami. BTS hairabasi Vessel Traffic Service haibani. Masi ship singi traffic control taunaba department amani. Masigi matung coast guard sing manak adwai de lerambal lanai nga faba sing atop hi krasu kudung thiba thokliba mafam aduda changsinaragami. Thaudoga media sing su live stream tauba honaraki. Ship asigi captain asina ship asida tonglaba mioi khudimak makhata ba announcement ama lautoklak chifawba nasana sana leiriba ka mafam adudagi amata lengdana leigadabani. Karigumba na khoina lenglabadi ship asi hen thuna lupkini. Matam kharagi tungda soidana rescue team laklagani haina mahangna hanjin lautholami. Adubu matam asidadi ship asi 50 degree de luptharaklabani. Pung mapan makhai taslakba matamda coast guard amadi rescue team sing yausilaki. Matam sida ship asidagi ihana na rescue team na kankibasi captain adu yauna crew member kuntarugni. Crew member sing aduna masa ki de khanduna makha taba passenger sing adu the announcement amata lautholamdana makhoi masa hingna bonaki. South Korean culture da makhoina rule ama inba haibsida makhoi yamna discipline oibagi culture adumak leije. Aduga maduda tongleba ayamba oza amadi mahiro singni. Maram sina makhoina di ship adugi daita oirba crew member singi makha taba announcement ngaiduna magi mafamda adumak lengdena leinaki. Adubo mapanda crew member sing adudi ship adudagi chain kre habasi makhoina di khangjaramde. Matam asidadi ship asi suka hine luptharagde. Mathak thangba mathol da tongba passenger kharadi magi thokpo chongthanaba horaki. Makhoi sing adudi lanai nga faba sing amadi coast guard sing aduna kalami. Asumna miyoi chamag humdrani thodi kanba ngamle. Masisu crew member kundaruk tharagani. Hojikti ship asi mapung phana chepthaduna luptharagde. Maram sina manungda leiriba sing thorok hawbagi matam su leikidre. Ship asigi lupliba mong asina su thongnaude ising manungda oina leikibana makhoina mapal thoroknaba pambaisu leikide. Ship asigi modify toba matamda su ahenba cargo amadi cabin chanabani haidana makhoina air pocket marang kaina su thamkide. Air pocket haibadi ka amada ising thumlabasu rescue team laktre fawba matam khara sor honba phangnaba ahangba mafam adubani. Maram sina maikai marimak isingna thumlaba mafamda life jacket lillabasu kari kana famdi oigani. Rescue team da so experience library rescue diver marang kaina yaramde. Maram sina ship manung da sangsinduna makhoina mi kanbada rescue diver anisu sikhirami. Matam masida coast guard ayamba so makhoigi rescue gi thabakta asoiba fanayam leirami. Aroibagi matam masidadi laibak thiraba pambai amatta leitraba mahirosing aduna masagi imung manung marimatada makhoigi aroiba kaina wahi hairamduna makhoi sidagani khangna ship lupthaba aduda adumak yauki. Asumna Mahiro chani yankai yauna punna miyoi chahum yankai MB Sewol hairiba ship asigi mapu amadi captain crew member sing amasung coast guard ki section ki daba aduna mamal yamlaba thawai sing adu mangki. Numida sigi nonganbada Denville High School ki vice principal su masa mathante sijaki. Mahakna shin kiba school ki trip aduna mahiroi amadi oza sing adu si kibni haina mahak masada mara leibakum khanjeduna mahaksu sijaki bani. Asumda Thaudok asidagi Captain Lee John Seok mapunsi chupa jail da leibagi fadok taki. Aduga atei crew member singna tha 19 dagi chahi 12 fawbada jail da leinaba fadok taki. Aduga sibasigi company Chong Hejin Mering gi mapu Byong Insu hariba nupasi thanaba arrest warrant thoki. Adubu mahak mafam khangdana mangki. Kona mahaki asi bhakchang oina fangki haina hainaki adubu sigi faw asida chapchaba report ti fangde. Thaudok asina maram oiraga miyamna lenga ki mathakta protest kaya taunaki. Miyoi chamag humdrani thoi kalliba adusu lanai civilian diver amadi nga faba singa ayambo oirami. Matau karamna ship aduda safety protocol ngaktrabasu lengakna certified karamna oihalibano. Thaudok asi thoklaba matam maduda media da live stream tawduna viral challa fawba makhoigi president na wa mata ngangdana pung 9 hena miyamda magi mot phongdokhide. Tha ahumgi matung mahaki pham lawthoki. Makhoigi South Korea ge prime minister adusu resign tawki. 2017 da look krabasi basi laukhatuna mobile phone chingba evidence kaya recover tawduna victims sing adugi video recording aikoina hojik uba phanglibani. Leikidraba hakchang 299 phangbangam kre adubo hakchang mangadi adumak phangbangam kidre. Ngasi su South Korea da thodokasi yamna thamoi sokpa khangamdaba thodok oina chahi khudingi palan tawnari. Masini MB Sewol gi thamoi sokpa wari asi tabiraga adomna kari fawbage. Thodok asina adomna kari khalli habado mod phongdok biro. Makata ba singba wari amadi malengwe ba mafamda thogliba crime ge ba wari sing makata na tana bagi damak aigi crime story Manipuri hairiba channel asibo subscribe tawshin video
ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ